MEITEI Luklen KATPANA LAINING INAT AMADI ISHANA ISHABU MASHAK KHANG HAIBAGI WAKHALLON NGASI Ingen Nongma Panba Numit Asida Luklen Katpagi Thouram ama lai OIBA PANTHOU-Khre ISHAIKOL-NUNGDA Pangthok-Khre Nongpok Chingu Thong MEITEI Laikol Thalo Sipilok Seloi Langmai Chingda leiba PANTHOU-Khre ISHAIKOL-NUNGDA Pangthokpa Luklen Katpagi Thouram adu loiraba matungda Khwaramban Khoiri Kaithel Fowoibigi Ima Humpuramda Nupi Mama amana Laugadaba Thodang Haibahiramda PANTHOU-na Pautak Piki Loinana Charai Phi amadi Senkok Senyaina Chingba Piduna Ima Khudingma Hena Thauna Leinaba PANTHOU-na Thaujanki Ngasi Pangthokhiba Thouram adugi matangda lai oiba PANTHOU-na hai MEITEI LAINING hingatnabagi pandamda Thanil numitta MEITEI chakseng chakok chaba haukraba matung ngasi Ingen gi Nongma Panba Numit Asidagi MEITEI chengna thongba chakseng chindamba si amuk haubani MEITEI Luklen Katpana LAINING INAT AMADI ISHANA ISAGI LAINING hingathanba haibasi aikhoigi ithawni amaromda kaithel phambi ima singna pautak pibiyu haina PANTHOU-gi mafamda lakpa asi matamgi langoni kaithel ima singi pungning wakhalna wasum phanglaba matamda lamdam asi ingtapkani ngasi mahakna khudol tawriba charai phi asina ima singda ahenba thauna leiragani ima singi wasum phanglagani haina lai oiba PANTHOU-na makhathana phongdokhi Nongma Panba Haibasida Palem Khaidel Phambe Ima Masing Humputarana PANTHOU-gi mafamda pautak takpiyo haidana lakpa matamgi langoni Khaidel haiba ima singi pungning wakhalna wasum phangraba matamda leipak ingadabani laibakna sumkhrabada maithong masak khangadabani laibakta leisa namlabi ima sing ngasidi malem ima wunung siduna laibakta leisa namgre Pisoi ilambaduna asoiba phigi masu mayam ilambaduna ngasidi nongpok singu thongge chingkhai lakpagi sarai phinga phi lai phi thongre ima khudimak mathauna maringjen leiragani ima singi wasum phangani masabu matam bakta nawyokpa phangani masagi wahaigi khondokta mama oibina maram khangdana lamhai naramba punamak ngasidegidi mama na masada Panba Numit ado oirani haidanai simatamjage Amaromda PANTHOU-dagi pautak loba lakibi Manipur Kaithel Phambi Apunba Lupki General Secretary OIBA Yaiman hai Hauzik thokliba irang asina Kaithelgi ima singsu awa chaitheng phanglibani hauzik aikhoina thengnariba wathok lanthok amadi Kaithel Phambi ima singi awa chaitheng singasi matau karamna ingthagadagi haibagi matangda PANTHOU-gi mafamda lakpani ngasi lai oiba PANTHOU-na piriba pautak singasi amata lemna mangloi asigumba mamal yamlaba pautak singasina Kaithel ima singda ahenba thauna haptuna MEITEI nupigi pidamningai oiba masak adu nauhaunana amuk saponghalei aikhoi luchingba magi makhada puna thabak tawminarabadi langam phiral soidana theppa ngambani machoi taduna aning apamba kaya tawnarakpa sida PANTHOU ipagi pautak lauraga khong thangjinge khanna lakpani haina ibi yaimana makhataki PANTHOU-dagi maman yamlaba Pangthok-Khre lobo laksabani kari maramgi laino hairadi hauzik Manipuri thoiba irang mayam mama sauba mayam mama amadi akhoigi ithaktan nalliba awabagi saina mayam yauksanjariba se karigi noidi akhoina tawriba leibaki asauba isu mayam sida akhoigi ting thokpa leader amakak hujiti yam darkar leire leader amagi makhada thabak khudimak se salagadi mai pakpa mangol loiba langam phiran thetpa haibado akhoi kanglai pak sida lakadoribani adu masoi tadana magi tawningbada kusi tawdana leirakpa se akhoi ngasi haiba numit sidagidi akhoigi pautak se laujaraga ipagi pautak sigi matungina kari tawba yai kai tawba yai haiba khongthang ga changsan minasi haiduna ko ima singse siga gyan ta minasi haibagi wakhallon da akhoi ngasi laksari bani mafam sida